ꯂꯥꯛꯂꯤꯕ ꯑꯣꯒꯁ꯭ꯠ 15ꯗꯒꯤ 30 ꯐꯥꯎꯕ ꯕꯦꯜꯖꯤꯌꯝ ꯑꯃꯁꯨꯡ ꯅꯦꯗꯔꯂꯦꯟꯗꯁ ꯑꯅꯤꯅ ꯌꯨꯝꯐꯨ ꯑꯣꯏꯔꯒ ꯄꯥꯡꯊꯣꯛꯀꯗꯕ FIH ꯍꯣꯀꯤ ꯋꯥꯔꯜꯗ ꯀꯞꯀꯤ ꯃꯦꯝꯕꯔ ꯀꯨꯟꯅ ꯁꯥꯕ ꯏꯟꯗꯤꯌꯟ ꯋꯨꯃꯦꯟ ꯁ꯭ꯀ꯭ꯋꯥꯗ ꯈꯟꯕꯗ ꯃꯅꯤꯄꯨꯔꯗꯒꯤ ꯁꯨꯁꯤꯂꯥ ꯆꯅꯨꯄꯨꯈ꯭ꯔꯝꯕꯝ ꯑꯃꯗꯤ ꯕꯤꯆꯨ ꯈꯔꯤꯕꯝ ꯌꯥꯎꯔꯛꯂꯦ꯫ ꯉꯁꯤ ꯇꯤꯝ ꯑꯁꯤꯗ ꯌꯥꯎꯒꯗꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯃꯃꯤꯡ ꯑꯗꯨ ꯍꯣꯀꯤ ꯏꯟꯗꯤꯌꯥꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯇꯤꯝ ꯑꯁꯤ ꯁꯂꯤꯃꯥ ꯇꯦꯇꯦꯅ ꯂꯨꯆꯤꯡꯒꯗꯧꯔꯤ꯫ ꯁ꯭ꯀ꯭ꯋꯥꯗ ꯑꯁꯤ ꯍꯧꯖꯤꯛ ꯕꯦꯡꯒꯂꯨꯔꯨꯒꯤ ꯅꯦꯁꯅꯦꯜ ꯀꯦꯝꯞꯇ ꯇ꯭ꯔꯦꯅꯤꯡ ꯆꯠꯊꯔꯤ꯫ ꯇꯤꯝ ꯑꯁꯤꯅ ꯃꯃꯥꯡ ꯊꯥꯗ ꯅ꯭ꯌꯨ ꯖꯤꯂꯦꯟꯗꯗ ꯄꯥꯡꯊꯣꯛꯈꯤꯕ FIH ꯅꯦꯁꯟ ꯀꯞꯇ ꯆꯦꯝꯄꯤꯌꯟ ꯑꯣꯏꯈꯤꯕꯅꯤ꯫ ꯇꯤꯝ ꯑꯁꯤꯗ ꯒꯣꯜꯀꯤꯄꯔ ꯑꯣꯏꯅ ꯁꯕꯤꯇꯥ ꯑꯃꯁꯨꯡ ꯕꯤꯆꯨ ꯈꯔꯤꯕꯝ ꯌꯥꯎꯔꯤ꯫ ꯗꯤꯐꯦꯟꯗꯔ ꯑꯣꯏꯅ ꯏꯁꯤꯀꯥ ꯆꯧꯙꯨꯔꯤ, ꯁꯨꯁꯤꯂꯥ ꯆꯅꯨꯄꯨꯈ꯭ꯔꯝꯕꯝ, ꯂꯊꯥꯟꯅꯨꯡꯒꯤ, ꯖꯣꯏꯇꯤ, ꯁꯤꯜꯄꯤ ꯗꯕꯥꯁ, ꯃꯤꯗꯐꯤꯜꯗꯔ ꯑꯣꯏꯅ ꯅꯤꯀꯤ ꯄ꯭ꯔꯙꯥꯟ, ꯁꯛꯁꯤ ꯔꯥꯅꯥ, ꯁꯨꯅꯤꯂꯤꯇꯥ ꯇꯣꯞꯄꯣ, ꯀꯦꯞꯇꯦꯟ ꯁꯂꯤꯃꯥ ꯇꯦꯇꯦ, ꯅꯦꯍꯥ ꯑꯃꯗꯤ ꯗꯤꯄꯤꯀꯥ ꯁꯣꯔꯦꯡ ꯂꯣꯏꯅꯅ ꯐꯣꯔꯋꯥꯔꯗꯇ ꯂꯦꯔꯦꯝꯁꯤꯌꯥꯃꯤ, ꯔꯨꯇꯨꯖꯥ ꯗꯗꯥꯁꯣ ꯄꯤꯁꯜ, ꯅꯕꯤꯠ ꯀौर, दीपिका, इसिका, बलजीत कौर, ब्यूटी दुंगदुंग याउरे। इंडियन टीम असे चाइना, इंग्लैंड अमदे साउथ अफ्रीका का लोइनना पुल डी दा तारे। टीम असिना पोल स्टेज के मैच खुदिंगमक नेदरलैंड्स के अम्स्टेलबिनदा लेबा वांगनेगर हॉकी स्टेडियम दा सानगने। वर्ल्ड कप असिगी इंडिया अहानबा मैच ओइना ऑगस्ट 13 चाइनागा लंबा थेंगनगने। मदुगी मतुंगदा ऑगस्ट 9 साउथ अफ्रीका अदुगा ऑगस्ट 10 इंग्लैंड गा लंबा थेंगनगनी हाइरे।